Kwakta San Huranba Ahum All Kwakta Youth Voluntary Organization Akyvo na fare. Ngangkalawai maning laikai Ward number 3 dagi miyoi Ahum Moirangthem Ningthem Elias Hitler apokpa Moirangthem Kala Thangzam Razen apokpa laikhidraba Thangzam Ibo Yaima Thangzam Ibo Chauba apokpa laikhidraba Thangzam Boyai Hairiba miyoi Ahum asina Churachandpur District ki manungchanna laiba Kangathai Ngangkalawai maning chingdagi Jengum Tabagi Namada San Manga Huranduna Purakibani Hairi. Huranduna Purakiba San Manga Adugi Manungda Mari Amadi Kwakta Romda Chingnaningai Oiba Mawongda Putarakpada All Kwakta Youth Voluntary Organization Akyvo gi Thaumi Singna Faduna Wahang Pahang Taubada Huranba San Oiram Kibani. San Sing Adugi Mapu Laikhidraba Jonacom Care of Laivon Jonacom Kangathai Churachandpurbu Akyvo office to kauduna verified tauhankre amadi hairiba San Huranbada chenaba miyoi singadu mari lainaba authority singda sinaragani hairi Rajian ngakalekai dagini maning lekai ni duwana suida anga ngani sina sanse porong san manga hoire san kaya Huranba san manga hoire moy anina aduga san mari yodokre salama thamore salama se sena panyam sara si san sematu ai gini ibo sawang khalakai dege ai ningken ko ngakhaw mani kai de san kaya san sanau ba san mangan aba doya sing ham soi khoji ho hal aba salama sa sanau to so yaw na hale ni ko yaw na hale thap so khoji ho de ho ji apni ho ban ha ni de sara sena salama do hatore Asyik boy na lehuri ba, kana ki yum dana lehuri se.